Diamond TV की थांग नुमित खुदिंगी स्पेशल होइना थमजबा सुर की तंथादा अनौबा खोंजेल ngasisu थांग नुमित सिदा मयाम की दमकता पुदुन लाक्चरी ngasigi surgi tanthada anoba khonjel minyang tabiriba khwai punamakpu santosh sharmana taram nokchapugloina nologna khurumjari ngasigi thangju numit khudingi akoina thamjaba surgi tanthada anoba khonjel da ngasisu anoba hojik mak haitare yamna kanna hona jariba dugumba ichalama akoigi studio sida lengsinduna laibiri mayam punamakta introduction gi mamang sida haitare isai amana mayam da kudol tamhanjage mayam yafamda kudol tambana bi ta haitare thamjari America karang bisay kudol tambi gani aham base say degi dum hor se haitare hoi aigi han bisay se akoigi ai butakpi tambirakpa aigi ozana surpan ba mayek su oi aduga aini yam pamjaki ba isai ne adu kudol tamjage lebak ning ba isai oina kudol tamjage han basedi ho imagi mapari mamumsa iman ko batada bara imagi waba uda bara nachil nanau khangnoni nachil nanau chanoni pok minna bangaktani imagi tampak ta chaubani imagi na thawaini imagi na thawaini ho imagi mapari mamumsa hanwai thamjagi tagachari haninga letana akoigi ngasigi akoina thamjariba tharomsida ahan boina koina kudol tamjari hise hisai na oina kudol tamjare do brief introduction na haitare sagi ming leifam adagi mawagi ming leikai kamdong horoi habagi matang da ten takna tan thambisi ahan ba maktada ngasigi Diamond TV ki live sipu yengbiriba adagi aigi takpi tambiriba ozabu ai ahan ba maktada ai khurumjari aigi ming America sorok haibam ai wangbal lamboy thong dagine ai se ai hauzik isagi chahi kunga mari sure aduga aigi babagi mingna ai sorok haibam manihar kawe mamagi mingna sorok haibam tamphaton kawe ai huzik se general line graduation di ai loisan jakre 2020 da aduga amu nauna ai se Manipur University of Culture da ai huzik
BA Music tamjari 5th semester yaujare. Adudi academic ki oina su haitare. Academic ki oina su yamna graduation solution le haitare. Adi matungda amuka su music ki lam sida amuka culture Manipur University of Culture haitare. Sida isda amuka su akoi gi niyom chumna kanglon chumna muk tamna gi damak tam makhata na tamthari na taba dem nuai chai. Aduga akoi gi isai je karam kandagi haitare pammakpagi matang akoi gi haurakpase haitare. Kam kandagi hogi bagi aduga kanana inspiration oira kanana inspire oiraga haurakki bagi habi matang dum tambise. Aise sumaina ga isai ga torkani aise am thaja de ngang ni matam da mama hoi baba hoi se lairik ta haitare yamna hona haning ba dagi engonda yamna mama hoi na toraga lairik ta yamna in khatlame duga aina class 5 6 karak pa matam da ai khoi gi family da indom cha ma khak mai te sai sak pe indom cha mingoina palabada benaubi haina ko masna khoi da family family member oina indom cha oina lakpa matam sida sumaina angang macha khoi gi lekai gi chininaw sing khara punsillaga devi puja gi thokpa matam sida isai thokna na bagi haina khoi khara punjal lakanda isai tamba hoki masina igi ihan bane sida isai gi lam sida aduga aise sumaina isai tambagi bori jaraga indom cha sida adudi matam haipe thokpa hauna na bagi indom cha gi sumai gi sebok myamaga matung ilaga angang oina adudi aise haukhre aduga aina tamaga sak akan sida aina school se kaba class 5 kai matam se 4 diloiraga 5 kaba horak pakanda ne ba adai duda aina school gi function nama khakta aise isai sai school gi ada sakpa se sida oza sina america nang wisai chu tammi hai dai ne ha ba sida hoi khoi indom cha dai diu jai khatang gi tam bane na khomme ba ko za adai doi tar di nang se na khol su sumaina tawi khol oza sing sina kitang aibu haibiraga oza akhoi school gi oza mem binod kumari ko aduga mem nungsi tombi haidana aduga ani sina tawraga aibu tamhanbi ki bane ai oza ibo chawba ai khom ibo chawba haina wawgai hianglam dagi oza se sisina aigi adi guru ne aduga mana adum haitare aduga mangonda pusinbiraga tamhanbi bane aise adudagi haitare mathang adum lakpane hoi adumai lai aduga hojik akhoi gi hojik yam kanna zu tammeba aduga mamangda kari karam bai sai khogi phonggiba gumba leirabage adugi matang du kitang haibise isai se isai aigi video album khara di ai fongjare group song da so leibak ning bagi oina pulapna chawrakna aise manga sumain wakti suram do male audio oina khara budi thadok jare okay solo dadi any sei haitare phonggi bada hujik pawbada solo da audio ama fonge aduga video album dana solo da ahum sumaina sure okay adudi yam pi ngai dagi su dum khara di dum haure aduga oza sing na su lamjing lam tak piraga hujik su dum tammi aduga khoigi mathang lakpa sida ngasai class akhoi school daga sakpagi hause school di krai da tambira I adum chu tang panbiram se hoi ai school se ahan badagi schooling se akhoi se family kwa ki thel da khoi se leirame ba ko mama dukan da thabak welcome gi tawramaga khoi se leirame kwa ki thel da leiba kan da regular English high school na stadium ground gi adu da ise class nursery dagi na class 2 phawba tamme adudagi akhoi je somda baba gi pongna pham sida thawbal wangbal sida lae aduga class 3 se camp blooming da tamme adu tamma kan sida sengna hairabada family condition khara akhoi se phatte bako aduduna adudo matamdu dana naw adagi di aiga khoi tamba kan sida sum adugumba singje mayokna badagi akhoi aise sengna hairabada junior high school athopam junior high school arongthong manaki sida tamme adu tamba sida class 8 6 phawba tamme 5 6 4 5
6 se tamme chahi hum se adudane ba ino hojiki oza ani se thengna jadana tam than biri haise adudagi adu tamme aduga mu class 8 tagina high school gi se bok pa aduga higher secondary fau ba se ai kem blooming da loisanjare tamjare aduga graduation jina ai Waikoma Girls College Thobal gi da aduda ai tawre aduga hojik sina Manipur University of Culture da muka makatana dum tammi academic su dum yam phajana dum jangsan biri haitare haidi lai su da panakana imungi awana leibatara ga su lepa yade na thaiba yade na yana bagi damakta haitare tongan ba haitare even akoina haibada aseng bagi di sarkar gi school lenga ki school wero private school wero chap mana doini ana babudi adu da paisa chang da ba na kitang leibana adu gi problem du mag leibaduna adu leija taraga su hongdana khotana haitare adu ga kitang amuk saparak pa matamda mu class km da muk tamme adu matungda mu Waikoma da college tamdana adu maina academic su suklep leptana dum chathari adu ga hojik su music ki lam chida ju art ki lam chida ju dum khong thangjan biri adu ga comment sida live comment jing chida ju adum yengjaba matamda isai amda sakpir o haiba sum yauri wakhal gi horakpham hoirubana haiba su yauri tonga isai de dum khanbi rakhine koi gi live chat televi besina using sina adum sagan jage isai mata dum sagan jage aduga okay isai je sigi isai jemtang haipatang ngangbi ba yagadra isai ambalika khongban tabamna khanbirak pa isai se track sigi wakhal gi horafum hoirubana se track kumba thajira na traga dum sakpi ba yagadra track tharga di nungdi nungai gani haigi skill no leigani na hoi okay the live set levi be chinau sing ai sei dum chinau sing dum khanbiro dum khoi gi khudong chaba sing dai tare haidi americana dum sakpa ngamgada wa sing dai tare haidi prepare tau pura tauraga lakudina ta punna isai khuding mak sekta sa odi yabdi na te to adubu dum sagan jana ba hona jage aduga marak sida levi ba khuding mak hai tare aji khusem da tabiri ba sing adagi koigi live chat television busing haini ngali tuna taram nokchori wakhal gi horakpham oibana se adum pura koigi kare tare hit adum chat le tare aduna mayam tamina si chalgi khonjel dagi aduga wari zu makha dum tasi marak ta dum ai isai mayam gi isai khanja khoi khanbirak pa sing hai tare dum khudol tambagi khudong chaba dum pijage wakalgi haurakpham oibana numatasu kaudrabana hapu aina karuna ningsingani changing taugi khalladuna init asi uisilabasu nintagi santam uriba thamoida lutuna lekhrabana hakku thamoida lekhrabana
थवालता नूमदुल बेमा थाजनी पुकनिंग वारत बिलै चिलना नूमदुल सतम सिंगेक्लरी थवालता नूमदुल बेमा थाजनी पुकनिंग वारत बिलै चिलना नूमदुल सतम सिंगेक्लरी फजर सतम से मपुखा हंदीरु नहाटना थैंक यू मयेक से तागचरी इसैजिदी याम फजना सकपीरे अदुगा खनबिरखिबा जनजु यामना याम थवाई ताना ताबिरमगनी ना खनजै इचलना सकपीरिबा कुतोल तंबिग्रिबा इसैजे खोंजेल जे याम फजै थागचरी हेलेन देवी युमखाइबम ना हाइबिरकपा अदुगा मनसलिना हाइबिरई सनाथोई लोंगजम हाइबिरई अदुगा इसैजे मथंग मथंग देदुम खनबिरई अदुबु वारी मरक मरकता इसैजे दुम खुदोंग चाबदा अदुम सखनजगे बीए लांगबम ना खनबिरकपदसु इसैजे आइगी मिदलु पिरांगसिना हाइबसु खनबिरई अदुम मथंग ददुम सखनजगे अदुगा इसैजे अमेरिका साइगी तोंगान तोंगान बा इसै सै हेक अदगी लेरिबा मयाम सिदा हाइतारे करम्बा इसै सिदा चपी हाइदी हेक हौरकपदगी हौना अखोइगी फोक की बु ओइरो नत्रगा अखोइगी लेरिबा हौजिकी मॉडर्न की बु ओइरो मतम की बु ओइरो लेरिबा मयाम सिदा करम्बदा हेना चंगसन बी हामबददी अखोइगी हेक हौरकपददी हेक हौरकपददी ऐ ngasai हाइजेखिबदो दुमाइना खोबा इसैदुदा हाइतारे लाइन हौरे तौबदो अदुदो थममे ऐसे अदुदुमा हौबददी अदुदै हौरगा हौरे सेंगना अदुगा मथंग ऐना ओजा याखोम इबो चौबदा ओजा इबो चौबदा ऐ तंबा मतमददी फाउंडेशन दा हाइतारे लाइट म्यूजिक की को फाउंडेशन सिदगी हाना हौजै अदुगा ओजाना याम मुन्ना ऐ चाही अनि मुक्से ऐसे ओजा से मतमदुदा थोकपम खुनौगी चेचे मयामना बेबी चंचन हाइरगा खंगनाबा चेचे सिगी युमदा लेरिङै मतम ओये अदैदुदा चेचे सिगी मनाक्ता ऐसे चाही अनि मुक लेरे ओजागी मनाक्ता हाइतारे ओजा चेचे होगी युमदा अदुगा लेरको मतम अदुदा ऐसे फाउंडेशन जे ओजाना याम फजना नैना बिरे अदुगा इसै तंबा मतमदा हौरकपददी लाइट हौरे अदुगा ओजाना हाये इसै से अखोइना नोट इसै मा संकीर्तन सक असु लाइट म्यूजिक सा असु अदगी खुनुंग इसै सक तारगसु मदुदा सिजिनगदबा खोनफम तोंगान तोंगान बसिंगसे ओजाना याम मुन नैना बिरे अइंगोंदा अदुगा कनागुंबमना हाइनाबा लै नोट संकीर्तन सकपा मीसना मतम इसै सकलकपा कांदा संकीर्तन माली खाइनागा को अदगी मतम इसै सकपा मीनागा संकीर्तन गा ngangakpada mai matam isai gi mong se mai tawini kainaga haibagi gumba thengna jaibo ko adugi pose ojana ingon yam nganna khanghan biraga example do mangda puthok biraga haitare khanghan biraga naina bire aduduna adudagi foundation do phajana naina rak panina adugi matungda aise ado hairi marak sida haitare adi khena baje aijalgi hojik demo ina mate kitang tawbiragadi tawbibe kutong chaba leigadra haidi mayam je punna sum tum keno tawna haitare entertain oiba aduga khangdaba kayam su khangba khoi mayam su khangau haitare maru hoina खोइगी खोन टेक्निक मखादी याम पॉलिसी सकतोइसे अदुगा लोइनमक्ति फ्री वॉइस सकपसे लोइनमक ngamnaba फ्री वॉइस ngatane saknaba mayamna foundation voice culture tawba matamda mayamna loina tawnari se ngamnaba na adubu sum sakla kanda technique magi notes ki jera technique tugi matungina yohanba joi sanarakadoine ba do matami side da su free da budi saktoine ai samna खोइगी फोक सककुंबदा फोक कुंबदा दगी संकीर्तन गुंबदा हिकपा काइना खोलिक हाइना यावरे इसे
ꯑꯁꯤꯒꯨꯝꯕ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯣꯅꯔꯗꯨꯗ ꯁꯛ ꯇꯥꯔꯒꯗꯤ ꯍꯤꯛꯄ ꯀꯥꯟꯗꯨꯗꯀꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯑꯗꯨꯅ ꯐꯣꯛꯇ ꯑꯣꯏꯇꯥꯔꯗꯤ ꯃꯅꯨꯡꯗ ꯄꯨꯁꯜꯂꯒ ꯍꯤꯛꯄ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯏꯁꯩꯗ ꯑꯩ ꯉꯁꯥꯏ ꯑꯍꯧꯕꯗ ꯍꯥꯏꯖꯈꯤꯕ ꯏꯁꯩꯗꯨꯗ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯍꯣꯏ ꯑꯗꯨꯗ ꯍꯣ 이마기 마파리 수마이나 락도네버거 아두가 사역세 하려니 두가 뭐 포키 뭐 힉바 간다나 부토럭바다나 ngosai sisinagi ba confirm matam se yamna smooth oina dain chatlam ba potse foki lakwanda phukto ga manungdagi hai bung thanglil imalgi machani usu ana sumai hi ise asugumba pusalakanda khanaudagi hikpa kanaga ozana sum haibi bai tare haidi ozaduna takpirakpa mayam si dai tare direct oina fajana haidi khanggadaba mongda dagi sakkadaba mongda haidi sahek mayam si tongan na leiribani na haitare aduga khut thaba matam da su haidi tam libi satri amoina aduga hojik isai sida changjan lakadori changjan lini haitare changjan birini adumaina tauribani na haitare tongan badugumba mayam se koina khangba ma plus oza aduna yam fajana takpirak budagi yam fajana su demo ina su koina su mayam ina haitare khangjare aduga folk ki matang da adagi ngasai gi khoigi hindustani gi leiriba khoigi matam gi oina saiba isai sayek siga tongan bumda karambana di hena waba natraga nungai ba si karambana di hena kamain tawi kara chana ba se khoi ngasai note sankirton gi dudagi di khoi lepam maga haitare somna kan dubudi lakpire do karamaina di yengbi haitare khoi gi sakpo waba da haitare asidi aina sine hele habadudi haitharoi gi habadi amama magi changjalur kanda hiram khudimak si pami hairsu loi changjalur kanda loi luramme ba lai boina khalla kanda loi lurambado adumaina oye do aingonda kitang haitare ko kitang luba aingonda kitang thokpa hairagadi sum light music hina ko kitang magi kano se area se gamok kai ka hairpa konda kitang ma se tawena aigi motto oina thamjage sumaina light music hina oina khara henna luna kitang thokpa haitare ne hoi adudi folk sidadi folk sigi matang sida aidi hojiksu comment sida jom jai bire folk ki sai amtang khudol tambiu na di hairi ado khudol amtang tambi ba yaragadi haibira kibase comment se grung sin gibsida ko waro biro edu folk ki amgatang taja ge na hairi okay ambalika khongban tabam haibir pa folk song amatang sakpira ho na haibire karam isai no de haibirak tri adubu isai chalna ama hektang kudol utang tambisi hoi ai tamjage khoi folk song da panthoi bi sai khai ra khangnei mayam sum di hai folk song da dum haina ba numidang wai gi matam ni hai ba se panthoi bi sai hai ko ado ai sakjage numidang wai gi na matam da ho numina chingya na thanglak pa tam ya kori na chilak pa ho maram na lamlil na matai ma kwak ta nung sit na nami ba kwak ta gi nung sit na nami ba ho malang na liri na humlak pa ho kayada ning thi na bhajari ho nanai na thaba na mawatli ho nanai na thaba na mawatli asimati kadol tamjage yam nuai je khoi
ताबसिदा खंद्रे मयाम YouTube दा ताबियोसिंग आई नाकंदा फमगा ताबदि याम नुंगाइजगरे हाइतारे अदुना हाइनिंगाइ लितना थागतचरी चल अदुगा ngसाइगी मणिपुर की ओइरो नत्रगे एनी खोइगी फैमिली सिंग दा हाइतारे को मरु ओइना खोइगी आर्ट की लम सिदा इसai की लम दबु ओइरो फिल्म की लम दबु ओइरो एनी लम सिदा चंगे हाइबा मतमदा इमा बाबा पेरेंट्स सिंग गार्जियन सिंग ना अनंबना कराइतारे सपोर्ट से खरा अनंबना ताजब मतमदा वाटपगी मोंग अमदि दुम उबा हाइतारे अदो इचल अमेरिका की मदांग ददी हाइतारे इमुंग मनुंगी मोंग कमाइन तौवी सपोर्ट तौबीब्रा नत्रगा अंडरस्टैंड तौबीब्रा सिगी मतांग द खरा थंबिसे आइगी ओइना इमा बाबा अनि से लाइर जरसु इमा इपा अनि से आइगी ओइना ममा बाबा ओइना फंगजबदी आई यामना मपोक्सिदा यामना महै यानबा मचा अमने नै हाना फोंदोक जगे मरमदी आइना हेक तौगी हाइबा मतमदा आर्ट सिगी लम सिदा को लाइक तदी ममा हाइबा हाइना हौरकपदसु हाइबा हाइजबदो लाइक किददी जुसु इलमेबको इलमगा मानबो हाइदना अदाना इलमे अदुगा हौजि आइना आर्ट की लम सिदा चंगकपा मतमदसु आइना हेक आर्ट की मयामदा खोइगी परफॉर्मिंग आर्ट सिददी लम मयाम यामीदना को जगोय इसै अदगी ड्रामा हाय मयाम लैरिबा मयाम सिंगसे आर्ट की लमने बु हाइरदी आइना तमनिंगी हाइबसे अदुम support haitare dum ngamna na karai dano kai dano haidana mama haina ba haina dum thinbi dana lobi dana dain tawraga ai dum support full support ne hana full support phangi anambana phangdabani haidi ai khoi ban yarakte mama ni yarakte isai na bu yagadra natraga film na bu yagadra haibagi wari sina anamba oi haitare ai gidi full support adu budi oidre full support oire aduga ima baba nasu yamna support tawbiramnina henasu khoigi karai tare tungi punsi dazu hena yamna famous oiba dugumba singer ma oina akoi mayamna dum uraga dawni hena hana dum haijarage haitare honaba bu leptragadi haitare mayamgi thawjal digi su oi phangba oijage aduga akoigi haujiki mateg ama folk ki mateg ama sakhibaduda mayamje khubak खूबगा लाइफ कमेंट से कोई लेरिबा मयाम से तारे अदुगा खोगी लव की इमोजी मयाम अदगी थारैबा मयाम से कोई सपोर्ट मयाम से तारे अदुना हनेल सन थागतचरी हौजि हौजि लाइव चैट लेंशन बिरिबा खुदिंग पुजु हनेल सन थागतचरी अदुगा नसाइगी ममांगदा इसै अमा खनबि खिबदो हाइबिरिबा रोनिब्ला साफम हाइबिरि से इनाउ सक्सु फजै इसैजु फजै तुम कोइना मयामगी सेवा ngamba उइबियु हना हाइरकपसु याउरी अदगी सुनिता नेप्रमगी निंगथम चाइना खांगलिबि वाकचिंगी गुलाब हाइबदो सकपिरो हाइबसु याउरी सिगी इसैजे यागद्रा सी सिमदि आई मयेकसे आदि आइना थेंना जनाबा तारगुदि ओ सिदा हाइदयो दai को थकलांग थोकलक्तबा सुरोइबदो अदोइन ओइरे वाराउ बिरोइ होय होय मथंगी दा सगनजगे मथंगी अतोप तोप सिंगदा हाइतारे दुगा ओके यामना चार इसै ngaige हाबसु याउरी इसै जे खनग्रगा ngasa इसै खनग्रगा इसै ngaibसु याउरी आइगी मिटलु पिरांगसिना हाइबा दो मतिम तंग खुदोल तंबिरगदि यामगानि बि लांगुन खनबिरक पे सै से मसी से सुरदि लैरगा सुरजि कोक्तदि लैरगा मयेक्ता याव कनो तो हाइदि फादबगी तोइना सक्तबगी ओइबदि ओये अदो आई केरोकी अमतंग यंगजगे को लाइव चैट लाइब्रेरी सिंग अदुम हंगबिनिंगबा अदुम हाइबिरो हंगबिरो अदुगा सगन निंगबे सै सिंग हाइतारे दो वारिसु याम वाली हाइतारे ओके अदुना खुदोल तमंजगे
होय सुर दो सेगी से एना वारो बिरो ए सुर दो फजना फादबगी मती खुदोल होय तमंजरे साइ हाइजबदुनी हाइदि इसै हाइरक खुदिंग मक्से पनमक सकपा हाइदुदी खतंग दिवाना थोकदोइनी अदुना इचलना खितंग सकपिरंबा हाइनिंगाइ लितना थागचरी अदुगा खनबिरइबा नसु हाइतारे वरबिरोय ट्राई दी तौई हाइतारे याम फजना दुम सकपिरमे हाइनिंगाइ लितना थागचरी अदुगा अमेरिकाइना मखताना लक्चनिंग इजे खुगी इसै सकपबु इसै सकपदा मरु ओइना ख्वाइदगी मरु ओइदिसे खुगी इंस्ट्रूमेंट अमदी सिजनबा जे दुम अखोइना ताजबा हाइतारे हाइदि इंस्ट्रूमेंट अमा हाइदि गिटार बु ओइरो नत्रगा कीबोर्ड बु ओइरो नत्रगा एनी करिनोमा अदो इचलदि करंबा सिजनबी नत्रगा फोक किदा ओइना ममांगी हाना तौगिबदुदा अतोपदा कई कई कमाई कमाई लई सिगी मतंगदस कितंग हाइबियो अइना इसै तंबा हौरकपा मतमदा दुम हार्मोनियम से लोइनारगा अइगी साना हाइबा हौरकपासे इसैगी असि सिदैसिदा हार्मोनियम सिगा लोइनारगा ओजाना ताकपीरे अदुना हार्मोनियम पाइबा मा हाइजरे कीबोर्ड से को अदुगा फोक की तौरकपा कांदना अखोय होजे क्लास तौरिगै तौरिङै सिदा दुम यावे पार्ट से पेना से फोक सा कांदा दुम हाइतबा यादबा मो ओइरबदो अदुना पेनासु दुम पाइबा दुम खरा ngamjare अदुगा ढोलक सिमसु ढोलक से फजना दुम खरा चांग अमदा यानोक्ति हाइबदि ओइजदे अदुबो दुम अनम आदुम हाइ ढोलक से अदुदि ढोलक की मतांग सिमगी तंजा म लौबा यागद्रा खोइ स्टूडियो सिदा सिगी खुदोंग चाबा मा अदुदि आई ब्रेक मतियम थंग लौगे ब्रेक की हेक लोरकपदा ढोलक लोइना न हाइतारे ढोलक की अदुमा आई खुदोंग चाबदो मयामदा आई सिनजगे अदुना तेनबा ब्रेक तंग मयामदगी लौजरी लोहोंग बै थोकचबा चलिबा थासी तांग कुनगा माथोय इंग्लिश सिंगनि कोलुमदोय वाक्सिंगी कुंथ्रानि पानबा थासी थांजे नुमित असिगी अयुक पुंग मापन ताबा मतमदा हिजिंग पोट पुरगा लागलिबा तांग कुलहुमदोय थामा इंग्लिश सिंगनि कोलुमदोय फाइरेंगे निनी पानबा निंगथौकाबा नुमितकी नुंथेल पुंग अमा ताबा मतमदा श्री हिजम अजय सिंहगा लमलेन ओइनाम सोमबुंग मखा लेकाइदा लेबा एलांगबम नीलमणि सिंहगी मचानुपी एलांगबम निर्मला देवीगा लुहोंबगी थौरम पांथोकजगनी हाइना तौरंबादु सागैगी युम मांगबा अमा यावबदगी लुहोंबा असि मतम खरगी ओइना यैथोकजरी मसिगिदमक खाना बार्तोन फंबिख्रबा अहल लमन इमाई बेल मरुमा पांगी चेचल सिंगना वारोबिदनबा डायमंड टीवी की मतेंग लौजरगा नोलुकजरी पाउजेंजरी हिजम ओंबी सनाजाउबी देवी मबो हिजम ओंबी तमा देवी अपोपी अथोप मयेलिकाय तुरेन मपान नुंगाइरबा पाउजे हौगलकलिबा अंगांसिंगबु मसा मौ फना थमनबगी पांडमदा फुटबॉल क्लब एकेडमी लमजाउगी माइकेदगी चलिबा चही असिगी 2023 अमदी 2024 गी सीजन असिगी ओइना लागलिबा फेब्रुवारी गी तांग अनि इंग्लिश सिंगनी कोलुमदोइदगी एकेडमी गी सेशन हौजरगन अमदी फॉर्म पिसिनबगी अरोइबा मतम जनवरी गी तांग कुनगा मापन इंग्लिश सिंगनी कुनगा हुमदो फॉर्म फंगफम सिंगदी फुटबॉल क्लब एकेडमी लमजाउ LMCC लांगमैदों अक्सा काक्सिंग खुनो KYWAC कदाजी DYA एलांग खांगपोपी होटल पाकपा वाबगाई सनाजाउबा बोर्डिंग काक्सिंग मफमना लमजाउ मखा लेकाई हाई स्कूल फुटबॉल क्लब एकेडमी असिग एडमिशन फी लुपा लिसिंग अमा लोइनना ड्रेस कोचिंग फी थागी लुपा चंगा था तरुक की फुटबॉल कोचिंग प्रोग्राम असी बॉयज अमदी गर्ल्स की कैटेगरी दा चही तरुक तगिन चही निपान चही मापन दगी चही तरानी थोई चही तराहुंदोई दगी चही तरा मंगा अमदी चही तरा तरुक की मथक फुटबॉल क्लब एकेडमी लमजाओ मंथली बोर्डिंग फीना लुपा लिसिंग मरी ओइगनी बोर्डिंग फैसिलिटीज दा लुपा मचा कुन खक्तंग ओइगनी क्लास 1 दगिना क्लास 8 फावगी फर्स्ट कम फर्स्ट सा हेना खुदुंग चाबदी फ्री स्कूलिंग लाइरिक अमदी ड्रेस अमदी फीदा कोमथोक जगनी फ्री एकोमोडेशन लोइनना फ्री ट्यूशन क्लास 1 दगिना क्लास 8 फावबा ओनली फॉर बोर्डिंग तापी तंबिगदब कोचिंग दी मोरांगथेम गोविंद सिंह AIFF E license former international football player Churchill brother Goa East Bengal Kolkata Shillong Lajong Shillong Delhi Dynamos Delhi Pune City FC Pune Aizawl FC Mizoram Neroka FC Manipur गोलकीपिंग कोच की सनसम बसंत सिंह AIFF E license लोइनना former national football player
Silong Lajong Silong, Sikkim United Sikkim, Royal Wahindo Silong, Neroka FC Manipur, Loinana AIM Manipur, NISA Manipur, Loinana Sarangthem Rabichandra Maitei, AIFFE license, former national football player, Delhi United Delhi, Trau Manipur, AIM Manipur, DM Rao Manipur, NACO Manipur. Akok Pamarol ki damak to call to view 700-5460-171 Amadi 9366-354134 Loinana 8974-354346 Marisubada 700-5521-303 Ngasing-ngasing mga football masana bu pambiba ingkhalak liman hasingna kudong chabasi lobiyo Football Club Academy Lamjao. Break ki matungda mayam punna muk taram nokchari break ki mamangda haijagi buduni dolok ki haitare jalsigi dolok thinbaju mana hairibanina mayamda demo oina haitare kudol tamanjage mayam punna meng taminase ahanbada aina kudol tamjabara soikiba lankiba yawrpasu miyeng tabiriba khudima ngakpigani aina hoji kudol tamjagadori ba isai se khongjom parba gi manungdagi ai kudol tamjage ozana khoi oza sundarina takpibane matang kudol tamjage Kanglei sana lei mayol jingna koina pansaba jingburoi tamburoi tu sang sitna khundaba nungsi jaba lamdamni khagawanga sangba Sanana mayung kabalam lupa nama phil chan balam wai tho tham chit hai mai gung poi na da phajabile mayol Manipur sana le mayol jingna koina pansaba asina hek kanglai ron moirang kanglai ron sakpagi ahobagi saihone duga mathang amaga haisage jingo thang jing lai mangda Yang bazana kudol tambire aduga dolop chu akoigi haire adagi isai ju folk ki isai ju sa adagi hoji akoigi light music su tawire adagi atai di kari hairige si jagoi su saribra natra karmai tawi sigi matang jum dangai biyo jagoi gi matang ju hoy aise ngasagi haizaki budumana family na ain hek pamba pot aina hek art kilams leisida aina hek tawningi haibaga ise support tawen haibado adumain tawdana jagoi se sisu jagoi degi yam pamjarak pame ebako ngangoi ngi degi daina ise keset anga tharaga dance technique pagumba ko adain taw sam pamjare duduna aise jagoi se
tamninge mama hoida school gi smai tawdana ai function da kem blooming da tamak pakan sida thoke ai smai na ama sage na hai adaida tawse na hairaga khoigi laikai gi degi ko amuyai mana sankritana kano association ama leiba ko jagoi gi mase sida khoi kaka amada ai se tawraga jagoi se tamme hana jagoi so aduga tammaga dagi jagoi gi sna dagi haure aduduga ai se khara khara oja sing mai ka kai de saba de gi di masidi fazana tamninge ai mamutana mai foundation ke kai se khara khangninge kamai na tawba no haidana adagi oja sing khara nakjara gai thobal de gi oja theba de gi wangkhem de gi oja mohindro hana ko adu pun laga ai se jagoi gi da khara tawre duga dance academy dai first diploma first year se 12 loira kanda ai kajarame duga ai lotion badi ngam khidre maram di 12 hek loibaga academy da changba diploma se 3 years tawgadabaneba ado ai general line gi siga aduga hojiki jiga phangjan narakpadagi ai je ngamdudana diploma first year phawbadi tamamaga ai drop tawkhre aduga ai je somda general line adum tawreba aduna jagoi ki lamda so dumaina khara dum saye tawe aduga aina kano folk song hase ahamba ai folk song sakani haiba ai gi thajaba suklei leiramdeba ai gi hanba tamne na changni sidi light music se matam se ne ai oza dai tamjari ne oza duna makhal makhal aingonda takpirak pani tawbo tabu aina pamjari di haidana light music ne na changjaba ne ba aduga marakta jagoi se mina sanaba doina pamu dai tamgen haiba dai jagoi changubadagi jagoi gi oza sina america nang isai tami haidai ne adoi tardi jagoi gi isai se sakpa tamune sigi isai je nang sai sakpani na hayeng isai sakpa mi ma sumai nek taw sarupudi nang na sakpa yaba tamjalun haidana dumaina jagoi gi thaugal isai gi jagoi se asigi se hana phaba hore da hamba de light music te gi taklong salok pakan da di kai kholika se yauda bi de gai tawe ko folk song gi aseng bas adu sum sa aga dumaina tawra kanda ai se folk songs adudagi haitare haurak pase adugi churak pase adui thaugi bane aduga pamjar ahan mai pamjar light music se pamjare natra mathang adum changjalak pasida amuk folk song gi jisu amuk tawre plus akoi gi jagoi gi jisu amuk su muk pamurini jagoi jisu muk pame jagoi jisu mati amuk tambiru re haitare aduga ima bana su yamna support tawi banina adum punamak se adum khara adum punamak inbiri haitare yam nungai jai aduga akoi gi competition gumba haitare to mathang akoi gi journey lakpanina competition gumba yaurubada kari akoi gi phangbirakpa achievement sing leiragadi dum khitang haibiu competition se ai gi hanba yaubasidi irabot ki oye sok today ka thokre yam class ai matam do dum 6 the class 5 tam hor 6 tegi 6 7 sai sida kwa era bot ki madi yaw ki adai tu da aduma adagi di atopada folk song gi da su class kano karak pakan 12 tawdringai da ozana khoi ozana ko folk song se jagoi gi degi tam bado thokdringai du degi su mu mamang da yawhali ne kain changa ko janga sai gi makhal oi sun tam bani si su yawsalu kain ga yawgi aduda ai first Loki 2000 mado 12-13 size way to male adudagi ai competition se best of a mix se ai ado anirak best of a mix se aduga Thobal district ki 2020 ga 22 so aduga aduda ma yaure adu 21 antaki 23 sida so no yauze adagi adugi mamang marakta khara di dum yawi musuna shinbada MU gi shinbada aduda yauze ki aduda ai second all manipuri tobada second line lauze aduga hantak akhoi youth festival amakak chatle AIU na sindana UST Meghalaya da aduda akhoi folk song gi sakpada aduda su first lawzare group ne duna budi adudi achievement jisu dum
2000 adum khara pi ngai de hai tare jab hai ba do hina keno taw chap chana chahi du budi pan ba do keno tawdre adu bu yam pi ngai de hona competition adum yawbi rei adu go yawroi ba competition sing su adum kare tare makong mathang tarak pa su adum anam adum loina oi re hai tare adu laibak pha ba plus hona ba kan ba laibak pha ba katana di yaroi to ni hona ba kan ba su yamna maru oi tu ni hona ba sina 90% oraga laksina 10% ni even 5% katang pi bo yauri bani hai tare kharana aduna hard work sini amaru oi aduga ngasai gi best of amiki ga haibi gi sida karam ba isai da khogi sakpi gi best of amiki tagi ba sida hai tare best of amiki se ai thobal gi preliminary round se sida 2020 ga 2022 sei sida ai gi isai ama khak audio ina release taw ki ba isai folk fusion da ama khak ai sakcha ki aduga mathang second round na keno oza la shame magi kare ai sai do maichak film gi sai ni ne maichak film gi sai ma maichak film gi sai ne okay kayam kuina na to bada isai okay adadi aham bagi hojik folk fusion ama sakpi gi have je chalna si sai si khodol tambi ba yagadra mayam gi oina hoi ai tam jage hojik da ling sange hojik lamlan bani khan ki nang bu ha ba do adu sai do 2022 da so 23 da so dum sai ai round da okay adu ani dum khodol tambi ho mate hai tare yaraga aigi ahan ba hojiki audio se 2020 da 2022 gi se 2022 gi se folk fusion se aigi oza ibo tombi khoman chagi mayek ta surna suresh lai shram gi tol tam jage manjanang bu loyum ba ningol gi thawai magtabu oiriba honung si pandhung do yaurasine pamuba ningol gi unbi pukning khoirang le ningol gi unbi pukning khoirang le nung si chinglo sakjana badi nung si awang taru badi khoirang le ningol pukning khoirang le khoidare pai ma pukning khoidare thagachari aduga hojiki haibi gi ba machak film sigi zu isai zu matem tang kutol tambiramo lamlan bani khan kinang bu lamlan bani khan kinang bu aina uruba mikup tuda aina uruba mikup tuda matam kaya hau kraba tungda khalhan ki magi wa khallaki magi wa khal no hona lamlan bani khan kinang bu thagachari sai se live chat ta leviri ba singsina khoi gi kubak khu badal hoire ta thoibi devi ibemsa leima tentha thokna phajana sa e habirei meno na mairak pam habirak pa chomdin thoi thagat birei
Jite Kontauzam Tumina Tavangam Dre Tona Pasakre My Pakpo you Koibirei Dahina Devi Haibirei Degi Devzani Kasar Haibireva Mam Sita Tang Kari Haibigani Ichalna Kuding Tagatari Ibo Asmina Yang Tabi Kuding Tagatari Hazaning Aduga Saidagi comment amane hanjan ching the sat being a lise sakpiro na hanjan adum highlight raba sanjit laishram ching the sat being a lay amukta sagan biro o na si je comment je akoi na paba na ngawdra ju dum mathang adum hairak pu dum highlight raba haitare si matik sung tanga to wi si aduga bimsen sarungbam na haibirak pa ja bedavati gi sai amasu haibiri aduga CG yengse aduga akoigi chingda sat being a lesin han amtang kudol tambisi chingda sat being a le china dana kin khiba ho kalag e ho kalag e kalag de aina kin de do malam bana hum bagi ho kin bani ho kin bani de malang ba ai su kai đâu de malang ba ai su kai đâu de sagri na yang gel marakta lei rang na lei khok loi bagi ho kin bani ho kin bani de Tagatari sakpiu hai vai sei sing je yamdi yami adubu mathang adum yengjage koigi matam gi khonglei ji ju dum mathang chat khibana hai tare aduga sei je dum mathang adum sal lei tare ga isal ju wa ga doini hai tare wari ju kitang sajage aduna akoigi hojik akoina leiriba akoigi MUC da hai tare University of Culture sida ju hojik leiriba ni aduga light music sidana hena pamna ju changsan bire light music ki sida hai tare aduga hojik ki leiriba trending singer singi manung sida hai tare natraga any singer hai tare manipur gi leiriba singer sing sida khwaidagi chanla pambiba singer se karamba singer oigani nupida ma nupada ma dmai khan bira suyai nupida haragadi hojik mayam thaina degi hek khangakpadegi tarakpadegi hauna hojik phausta tabada ko che pusparani se sina pamja boy aduga nupa dadi dum simani haiba letra taru ba faja bado adum pamjai hai tare ado pusparani gi sei jinga sai wakhal gi di sakre ado pusparani gi direct oi bai tare ne sei chalna khwai dagi pambi ba pusparani na sakki bai sei amtang kudol tambi ba yaragadi che pusparani gi se punsigi angan ba nungshiraba na toba adugi sai do ai kudol tamjage ai yamna pamna tajaba sai ne adugi che pusparani gi sai se trek ta okay Nasaidagi Kanbiribusida Isaize Oza Bedabti gi Isaizu Kanbirak pa yauri ai adum pathok sage aduga chalna kudong cha taragadi simtangazu punsigi angan ba nungshiraba Askarak
kudol tamanjage mayam live chat lengchen biri base adum mioi chani muki chang da haitare lengchen biri kusem gi live ta sudum tabiri punsigi anganba nungsiraba laklarui matamdo amuk hanna punsigi anganba nungsiraba laklarui matamdo amuk hanna nangi aigi nungsiwarida mipum khuding nakalak nasuna bani nangi aigi nungsiwarida mipum khuding nakalak nasuna bani punsigi anganba nungsiraba laklarui matamdo amuk hanna nangi aigi nungsiwarida mipum khuding nakalak nasuna bani nangi aigi nungsiwarida mipum khuding nakalak nasuna bani Thagachari kudol tambiu haibi sei jingje chalna faja fajana kudol tambirakpa aduna live chat leibiriba chinaw sing khubak se loire koi gurung gurung chien grai tare
पाबा नंगहौदगै हाइतारे इसै यामना फजै नुंगाइना इसै ताजरी पुनसिदा माइ पाकपा मिसा अमा ओइबियु ना हाइबिरै Thank you. खन्जेल याम नुंगसी दैना देवी मा दैना देवी ना हाइबिरकपा माइ पाकपा ओइबियु हाइना जो हाइबिरै थागतजरी मा ओइजगे मागी थौदालदगी अदगी कोइकी इसै इसै ngैददी गुरुंग जेनग्रे हाइतारे कोइकी कैनोसे अदुगा मखा तारकपदा कोइकी हौजी हौजी की लेरिबा सिदा हाइतारे ट्रेन सिदा कोइकी कना हदि इंस्पायर तौबसे हाइतारे हाइदि आई सी मा दौनदी ओइनिंगी गाना हाइबा अदुगा अदुगुम्बदी कना ले पुष्परानी बुद्धि हाइबिरे अदुगा लम सिदा हाइतारे जगोइ सुमुक सारिबनिना हाइतारे अदगी फोक सुमुक साइबनी अदगी मतंगी सै सुमुक साइबनी मयाम सिदा हाइतारे सिदा कना कना ना को आइडल ओइना हाइतारे चलगी आइडल से कना ने हाइबिगनी या अꯩꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯋꯥ ꯑꯊꯣꯛꯄ ꯋꯥ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯃꯁꯨꯅ ꯄꯥꯝꯖꯜꯂꯨꯔꯕꯅꯤꯅ ꯑꯥꯏꯗꯣꯜ ꯃꯁꯤꯡꯒ ꯌꯥꯝꯕꯗꯀꯣ आइडल मसिंगगा यामे ꯑꯗꯣ ꯁꯤꯃ ꯍꯥꯏꯅ ꯁꯦꯡꯅ ꯂꯩ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯕꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯊꯣꯛꯂꯛꯏꯕ ꯁꯤꯡꯁꯦꯀꯣ ꯑꯗꯨꯝ ꯃꯣꯏꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯑꯗꯨꯝ ꯄꯥꯝꯖꯩ ꯑꯗꯨꯝ ꯂꯣꯏꯅ ꯃꯥꯏ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯣꯅꯔ ꯑꯃꯃꯝꯒꯤ ꯂꯣꯏꯅ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ अदम मयाम से तुम पामी न हायरे अदुगा अखोगी जगोइगी लमसिददी जगोइगी मतंगसिददी गुरु से कना उबिदोइनो जगोइगी सिददी अखोइना तमकपा मतम दा हाइतारे ꯑꯩꯒꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯄꯨꯡꯁꯨ ꯊꯤꯜꯂꯦ ꯀꯀꯥꯁꯦ ꯖꯒꯣꯏꯁꯨ ꯑꯗꯨꯝ ꯁꯥꯔꯒ ꯁꯥꯏꯌꯦ ꯑꯗꯣ ꯃꯉꯣꯟꯗ ꯑꯣꯏ ꯀꯀꯥ ꯏꯕꯨꯡꯉꯣ ꯂꯩꯃꯄꯣꯛꯄꯝ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯀꯥꯁꯤꯅ ꯆꯤꯡꯁꯤꯟꯕꯤꯗꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯒꯤ ꯏꯟꯗꯣꯝꯆꯥ ꯄ꯭ꯔꯦꯃꯤꯂꯥ ꯍꯥꯏꯅ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗꯒꯤꯅꯦ ꯃꯣꯏꯗꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯂꯣꯏꯔꯒ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯏꯟꯗꯣꯝꯆꯥ ꯑꯣꯏꯅ ꯋꯥꯡꯕꯜꯗ ꯃꯥꯅꯁꯨ ꯑꯩ ꯑꯌꯥꯝꯕ ꯑꯩꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯗꯤ ꯃꯥꯁꯦ ꯑꯣꯏꯅ ꯑꯣꯏ ꯏꯟꯗꯣꯝꯆꯥꯁꯤꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯗꯅ ꯈꯪꯅꯗꯅ ꯑꯣꯖꯥ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯑꯣꯏꯅ ꯈꯔ ꯄꯟꯖꯔꯕꯗ ꯖꯒꯣꯏꯒꯤꯗ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯊꯧꯕꯥꯜꯗꯒꯤ ꯑꯣꯖꯥ ꯊꯦꯕ ꯑꯗꯒꯤꯗꯤ ꯋꯥꯡꯈꯦꯝꯗꯒꯤ ꯑꯣꯖꯥ ꯃꯣꯍꯤꯟꯗ꯭ꯔꯣ ꯑꯗꯒꯤ ꯑꯣꯖꯥ ꯑꯩꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯀꯤ ꯇꯝꯃꯛꯄ ꯃꯇꯝꯗꯅ ꯀꯣꯡꯕꯗꯒꯤ ꯑꯣꯖꯥ ꯁꯣꯃꯣꯔꯖꯤꯠꯀ ꯑꯣꯖꯥ ꯑꯅꯟꯅ ꯑꯁꯤꯁꯤꯡꯁꯦ ꯑꯣꯏ ओके थागचरी इसे मथंग 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 इसे खलक पसीना को तुम अवसलक तोरे हाइतारे इसे यावन बनिना अदो तंफा फुरित छाबम अदुगा ओजा भीमसेन सरुंगबमगी इसे ओजा बेदवती इसे दो तंग गा इबिरा गदि यम नुंगाइ जगने कमेंट जे सियन मदा गुरुंग जियन ग्रे हाइतारे वारो बिरोय भीमसेन सरुंगबम हाइबिरकपदा फजैदे हे सरीसो हाइबिरे इसे तारबदा हल ओइरे हाइबा फाउ ngai काउथौरे असुक नुंगाइरबा तरमसे याम नुंगाइना ताजरी ना हाइबिरई थागचरी अमतंगा हाइबिरक तारगदी याम नुंगाइ जगनी अदुगा हो हो खोइमु लमदनबा खोइमु दोंतंगा खुदोल तंबियु ना खन हाइबिरई तंफा फुरि छबम ना हाइबिरकपदा असिसे खुदोंग जागद्रा चलदा फुल लोइनदी लोइना फादे मते हौबगी स्टाइल दो अदुदि हो हो खोइमु लमदन बनंगबु हो हो खोइमु लमदन बनंगबु की जई आइदी की जई ने तनौरीबी तखेलै नाचो सायुलत लोटलिनी हो खोइमु लमदन बनंगबु मयक सोइखरगजो खुदिमगना ngakpigani aida phajana phadabagi lyrics to surduna leiraga dumain oina thoe adunani okay थागचरी हनिया लेतना चल अदुगा याम्बा शेक्सपियर ना हंगबिरकपा वहंग अमा हाइतारे
America da wahang amtang nupi oibi mapok ta pok pasida America hana haibi ga dawni ado America na haire ado itarasu adum bazarage haitare leisabi ama oina nupa mayam da tawhaning da ba pamja da ba wafam ani dang thambiramu hai ani tang haiba ani tang hairi khare yang ba toy na taraga ohum mari tawhaning da ba nga ta ko ani tang hai ani tang hana hairi ibung sex akoi yamba Shakespeare ni thambisi icholgi pakum tana mangai lem doini mayam je mayam di lei doine aphabasu phattabasu aidare nupi khoi gi su mayam leiramgani adumain tawdana nupa singda khare hena tawhaningdaba do haijaragadi khoi gi nupi oibi singse mama mapa gi yumda magi tamgadaba mahai ko adagi loina aduda leiraga magi apambada tawrakanda nupa mayumduda loina hunto amaga family singdo hunto amaga lakadoineba ko aduna mana nupi sina nupa singsina khanbigadaba se khalhanjaning base haitare asmai tawdana aigi aigi lakadori ba aigi loina biona lakadoi se ma pa loina hunto amaga la ini mana tam khuding maksingdo aigi naksida leirage na la ini aduduna mana kari pami haibisingse maroina khangaga aduga magi line du apamana kaino pamdabana kaino haibado support khar tawbiraga yaba yadabado hainaraga support tawbiba asimaina aduga nupi si da laena magi achinba kharan nungai taba khara leirena tainabam thoena mayam puna mapanda pulluraga thengnaruraga phataba mataruga phaba mataruga tainabam ne haidana tainabase asigumba singse loina tawi haibadante ko nupa si ko doina hairadi mung saurakna tawdabasu leirangani ko ado atawba singdo dumaina tawhanjaningde nupida tainadana aduga degi khwai maru yu se yu thauraga tinaruraga puluraga laaga family da ko macha adegidi magi loina bida tainaraga awaba do wari haidana yu thaudoineba nungai haibasu thai hoi ko adu khuthak to thaga magi aduga laaga tainaba adumaina maisa pibadu yumda adugumba dumadi tawhanjaningde yamba Shakespeare akhoi chelgi pakhumje yam phajana bibigre haitare ado akhoi mayam haitare nupa mayam haitare sida akhoi tawhan ningdaba haitare tawhan ningdaba wafam se khara point yam phajana haitare yamna chinglem na pirakre akhoi yam bhajan pirakre thagachari yamba Shakespeare gi wahang jiju mai ni nupi bu respect tawba yu thakpa pamjade haibani thagachari yam samjalaga haire ado hoi samna haiba haitare ko thagachari aduga maraksida Vimsen sarungam na haibirakpa oja bedavati na sakpiba kanglana khoidau oiba lam aduga loktak na mingsel oiba lam haiba isaize haina sayhobi isaize amtang matiam tan isaize oza bedapti gi isaida kanglana khoidau oibalam loktak na mingsel oibalam asise karambo oidoino ai haidi khangdre karam beseno khangdre ba okay ajabim sensarum gom tanga ketang kano tong namtang sengtop kano taruk taragati comment bibirak tagati am nungai jagani aduga ichalda makhata na ngasai achievement gi mafam dai tare achievement gi matang sida koi gi amikki da manaje karam ba aidi amtang ga haitare karam ba mana haidi Thawal district ki ju haibigre ko asigi matang sida amtang achievement gi matang sida amtang ga thambiramo 2022 gi preliminary round sida ai second position da ai lawjare aduga final round ai change changbasida all Manipur gi law matam da ado adaidu da ai se ngam khidre final do lawbadi best of amik title su lawba ngam ja khidre aduga amuk taki 2023 se sira ju ai amuk som wachi reng da bi second da angsu
second tajare aduga final round change ado handaksu title loba ngamjai kidre adubu yam kana hona budi sule lepte aduna sung soi soidana aduga acho ba to kai tare khoigi pampak sing da hitare aduga adugumba chalakpagi aduga khudong chaba kaya amasu lakhini aduga future da hitare hen afabasu oibiu haijage maraksida aigi adugi hojiki mamangda yawgidrabani title se final da sang loba ngamkidrabani na hantakti kaina ga ise khallaga 2023 samu yawjabane bako oja singna su hotno sumaina taw haidana adaiduda aingonda matam sida songi MUC gi degi akhoigi youth festival am khak kadaba north east zone gi USTM da AIU na sin base achatna bagi rehearsal je happy rehearsal taweba pura adum ayuktagi na kaino nungdang shibhawbagi haitare maraksida aduga final round si sinna ba matamda ko yam atenba matamda sillane na tawsalakpase maye ka pira kholaga ko adumain tawgiboda ai adumda kaino tawbase ngamkidre sengna hoi ai gisu aswan bai gisu kaino so lei gani aduga hen haibadi leiriba poto oza singjigi manak chatana ai nainaraga phasana tawgadaba timing do aingonda antak yam amata lei hodareba aise matamgi kitang khoyongna ba college to hoi khuyongnaraga dumaina aise tawgidana heavy rehearsal tawbagi mokhoi nana kano se khanau gumba singse phajana thambigadaba do pura exhaust oire ba pura energy do adumain tawraga ai yauki ado ngamkidare loba ado participate tawre aduga ngamde habdu hai da vida hai tare ko yam phajana adum kano tawgre participate tawgre aduga tongan ba mayam so hai tare mamangi da su phangbani na hai tare second adum phangakpani na hai tare aduna mai pai habdu adum adum hai jage yam kan hona bibani na aduga ichal gi shei ama hai tare akiba saklon covid-19 gi si gi zima kudol tamjage mayam punna mireng damina si hai tare si gi sei je aduga si gi matang sida zu ai muk lakchage wari se lebiriba khudingma khane tana thagat chori aduga akhoi makhatana lakchaning ise chalda hangjaning ise hojik akhoi tammiba moina haitare ko hojik se MUC da su tum tambiri bani aduga mamang da su tongan ba akhoi kare haitare light ki bu adagi no changki tondai hauraga de journey se am phajari ba journey ne haitare aduga hojik aina lakchaning ise adugi journey mayam du da haitare journey marak tu da akhoi khud pai duna tambirak pa oja sing haitare khuding mak se tum ichalna matek amtang haibiraga haitare si adugi matek tum tang thambi si ai han ba haudorak pagidi saigidi ai haija khre oja ibo choba ai khomi go choba se smaina ai se chahi ani adudai du da tamaba matung dagi lapna kre this class to aina saben dagi khara tamma matung sida aise khara aise sahi khar lepe marakta class 10 ka ba sahi si lepe 12 su lepe marakta sumaina aduga dagi jagoi khara haido obaja oja ki marak nak pangam hoda ba su yaure ba isai se aduga aise oja ki de lai ngai matam naina class 8 ka ba matam da classical hindustani classical se asi se prathama ai thajare mediama bo tharaga aise aduba thakre adugi matung dagi aise yumda leire class 8 9 karak pasai dagi leire aise aduga jagoi gi se muk changsan khre aduda changsan bazida oza aigi oza amakak thengnei oza sing mayam thengnabagi manung maraktagi aigi oza amakak mingoina panjarabada wangkhem dagi oza mohindro pauna season gi oza je thangtagi oza ne adaiduda mase jagoi gi oina dum ayambana tawraga adaida oza se ina thengnare koigi
ꯉꯁꯥꯏꯒꯤ ꯖꯒꯣꯏꯗꯣ ꯀꯀꯥ ꯍꯣꯏ ꯇꯝꯕ ꯃꯇꯨꯡꯁꯤꯗ ꯀꯀꯥꯒꯤꯗ ꯑꯩꯈꯣꯏ ꯎꯌꯥꯟꯋꯥꯡꯕꯜ ꯁꯤꯗꯩꯁꯤꯗ ꯑꯌꯥꯝꯕꯅ ꯖꯒꯣꯏ ꯏꯁꯩ ꯁꯛꯄ ꯑꯗꯒꯤ ꯄꯨꯡ ꯊꯤꯟꯕ ꯕꯥꯁꯤ ꯈꯣꯡꯕ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗꯀꯣ ꯂꯩꯗꯤ ꯂꯩꯌꯦꯕ ꯂꯩꯕ ꯊꯦꯡꯅꯔꯤꯕ ꯀꯀꯥꯁꯤꯡ ꯁꯨꯝ ꯄꯨꯊꯣꯔꯛꯄꯗꯒꯤ ꯑꯩꯁꯦ ꯈꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯃꯣꯍꯤꯟꯗ꯭ꯔꯣꯁꯦ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤꯅꯦꯕ ꯑꯩꯅ ꯅꯪ ꯏꯁꯩꯁꯦ ꯁꯨꯃꯥꯏꯅ ꯁꯛꯎ ꯈꯣꯠꯂꯨ ꯇꯝꯃꯣ ꯑꯗꯨꯒ ꯇꯧꯑꯣꯅ ꯍꯥꯏꯗꯅ ꯖꯒꯣꯏꯁꯦ ꯁꯥꯕꯁꯤꯗꯩꯁꯤꯗ ꯑꯣꯖꯥꯁꯤꯒꯤ ꯂꯥꯛꯄ ꯄ꯭ꯔꯣꯒꯥꯝꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯏꯁꯩ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯅꯕꯒꯤ ꯃꯐꯝꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯈꯨꯅꯨꯡ ꯏꯁꯩꯁꯦ ꯐꯖꯅ ꯑꯣꯖꯥ ꯕꯦꯗꯕꯇꯤ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯣꯖꯥ ꯒꯣꯁꯤꯀꯥꯟ ꯃꯌꯥꯝ ꯇꯝꯕ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯆꯠꯄ ꯐꯪꯗꯅ ꯆꯠꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯤꯅ ꯏꯁꯩꯁꯦ ꯖꯒꯣꯏꯁꯤꯗꯩꯁꯤꯗ ꯁꯛꯑꯣ ꯍꯥꯏꯗꯅ ꯄꯤꯔꯦ ꯑꯩꯉꯣꯟꯗ ꯃꯐꯝ ꯄꯤꯔꯦ ꯑꯗꯩ ꯁꯨꯝ ꯁꯛꯄꯗꯒꯤ ꯏꯁꯩꯁꯦ ꯐꯥꯔꯒ ꯑꯗꯨꯃꯥꯏꯅ ꯁꯛꯄꯗꯒꯤ ꯈꯔ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯒꯤ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯃ ꯃꯊꯪ ꯊꯦꯡꯅꯔꯛꯄ ꯑꯣꯖꯥꯁꯤꯡꯁꯦ ꯁꯨꯝ ꯊꯦꯡꯅꯔꯒ ꯑꯣꯖꯥꯁꯤꯅ ꯄꯨꯁꯟꯕꯤꯌꯦ ꯑꯗꯨꯗꯒꯤ ꯑꯗꯨꯅ ꯈꯨꯅꯨꯡ ꯏꯁꯩꯒꯤꯁꯦ ꯑꯣꯖꯥꯁꯤꯗ ꯑꯩꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯣꯖꯥꯁꯦ ꯄꯤꯖꯅꯤꯡꯉꯦ ꯈꯨꯅꯨꯡ ꯏꯁꯩꯒꯤꯁꯦ ꯍꯧꯔꯛꯄꯒꯤ ꯃꯥꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯛꯎ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯗ꯭ꯔꯒꯁꯨ ꯐꯖꯅ ꯇꯝꯕꯤꯗ꯭ꯔꯦ ꯖꯒꯣꯏꯒꯤꯗꯤ ꯑꯣꯖꯥꯅꯤ ꯊꯥꯡꯒꯤꯗꯤ ꯑꯣꯖꯥꯅꯤ ꯑꯗꯨꯕꯨ ꯏꯁꯩꯗꯨꯒꯤ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯄꯤꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯇꯧꯑꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯣꯖꯥꯁꯦ ꯑꯗꯒꯤꯗꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯑꯣꯖꯥ ꯏꯕꯣꯇꯣꯝꯕꯤ ꯈꯨꯃꯟꯆꯥ ꯍꯥꯏꯗꯅ ꯑꯣꯖꯥꯁꯦ ꯁꯤꯁꯤꯃꯨꯛ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯩ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯥꯕꯤꯈꯤꯕ ꯀꯣꯔꯣꯅꯥꯒꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯁꯤꯁꯤꯅ ꯇꯧꯔꯒ ꯑꯣꯖꯥꯁꯤꯅ ꯇꯧꯔꯒ ꯗꯥ ꯁꯨꯔꯦꯁ ꯍꯣꯏ ꯇꯧꯔꯀꯥꯟꯗ ꯗꯥ ꯕꯤꯅꯣꯠ ꯍꯣꯏ ꯇꯧꯔꯒ ꯁꯤꯃ ꯐꯣꯡꯉꯦ ꯑꯗꯨꯗꯩꯗꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯅ ꯁꯛꯆꯈꯤꯕ ꯉꯁꯥꯏꯒꯤ ꯅꯤꯡꯉꯣꯜꯒꯤ ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯍꯥꯏꯅ ꯑꯣꯗꯤꯑꯣ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯕ ꯏꯁꯩꯁꯦ ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯁꯤꯅ ꯇꯧꯔꯒ ꯑꯩꯒꯤ ꯄꯨꯊꯣꯛꯄꯤꯕꯅꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯇꯣꯞ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇꯁꯨ ꯑꯩ ꯆꯠꯆꯔꯨꯏ ꯇꯝꯕ ꯃꯤꯡ ꯑꯣꯏꯅꯃꯛ ꯂꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯑꯣꯖꯥꯁꯤꯡ ꯈꯔꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯆꯩ ꯑꯗꯨꯒ ꯏꯁꯩꯁꯦ ꯉꯁꯥꯏꯒꯤ ꯇꯝꯃꯦ ꯈꯨꯅꯨꯡ ꯏꯁꯩꯁꯤꯁꯨ ꯑꯃꯨꯛ ꯑꯗꯨ ꯃꯇꯝ ꯏꯁꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯏꯕꯣꯇꯣꯝꯕꯤꯒ ꯄꯨꯟꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯤꯁꯤꯗꯀꯣ ꯇꯧꯔꯒ ꯏꯁꯩ ꯑꯩꯁꯦ ꯑꯦꯜꯕꯝ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯣꯏꯅ ꯀꯔꯤ ꯌꯋꯥꯅꯣ ꯄꯟꯊꯧ ꯍꯥꯏꯗꯅ ꯑꯁꯤꯅ ꯑꯃꯨꯛ ꯑꯣꯖꯥ ꯀꯩꯅꯣꯗ ꯈꯦꯔꯒꯥꯎ ꯑꯁꯣꯝꯗ ꯊꯝꯕꯥꯜꯈꯣꯡꯗꯒꯤ ꯑꯣꯖꯥ ꯑꯃꯅ ꯇꯧꯔꯒ ꯏꯁꯩꯁꯦ ꯄꯨꯊꯣꯛꯄꯤꯕꯅꯦ ꯑꯦꯜꯕꯝ ꯁꯣꯡ ꯑꯣꯏꯅ ꯀꯔꯤ ꯌꯋꯥꯅꯣ ꯄꯟꯊꯧ ꯍꯥꯏꯅ ꯑꯗꯨꯒ ꯏꯁꯩ ꯑꯃꯅ ꯑꯦꯜꯕꯝ ꯃ꯭ꯌꯨꯖꯤꯛꯇ ꯅꯨꯡꯁꯤꯕꯁꯨ ꯈꯪꯗ ꯑꯄꯥꯝꯕꯁꯨ ꯈꯪꯗ ꯍꯥꯏꯗꯅ ꯏꯁꯩ ꯑꯃꯈꯛꯁꯨ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯒꯤ ꯁꯤꯡꯒꯜꯒꯤ ꯗꯥ ꯁꯨꯔꯁꯅ ꯀꯨꯝꯃꯒ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛꯅ ꯁꯨꯔꯃꯅꯤ ꯔꯤꯁꯤꯅ ꯑꯣꯖꯥ ꯁꯨꯔꯃꯅꯤ ꯔꯤꯁꯤꯅ ꯇꯧꯕꯤꯌꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯁꯩ ꯑꯅꯤꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯌꯥꯝ ꯄꯨꯟꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯊꯥꯖꯕꯗꯣ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯀꯦꯔꯣꯀꯤ ꯀꯩꯀꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯁꯦ ꯑꯩꯒꯤ ꯀꯔꯤ ꯌꯋꯥꯅꯣ ꯄꯟꯊꯧ ꯍꯥꯏꯅ ꯇꯧꯕ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯤꯒꯤ ꯏꯁꯩꯁꯤꯅ ꯊꯝꯕꯥꯜꯈꯣꯡꯗꯒꯤ ꯏꯕꯣꯛ ꯑꯃꯈꯛ ꯍꯥꯟꯅ ꯀꯩꯅꯣ ꯑꯦꯛꯁ MLA ꯑꯣꯏꯔꯝꯕ ꯏꯟꯗ꯭ꯔꯖꯤꯠ ꯀꯀꯥꯇꯣꯟ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯕꯨꯕꯣꯛꯁꯤꯅ ꯇꯧꯔꯒ ꯏꯕꯤꯕꯅꯦ ꯑꯗꯨꯒ ꯑꯣꯖꯥ ꯂꯩꯉꯥꯛꯄꯅ ꯄꯨꯊꯣꯛꯄꯤꯕꯅꯦ ꯑꯁꯤ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯒꯣꯄꯤꯀꯣꯛꯀꯤ ꯑꯣꯖꯥ ꯒꯣꯄꯤꯀꯣꯛꯀꯤ ꯃ꯭ꯌꯨꯖꯤꯛꯇ 이부다후 탕징 꼬이릴라이 아유라란 ngọc 비유 부님제리 करियवानो पंथौ करी पुकचिल को बगेने अपोपा लमजिल ngैदसु खुमन खंबदा काउफा ngैदसु नोंयाई मकादा नमोम थुइबी ऐहाकपु थाजबिखिबा नत्तरा हौजिकना करिगी नोंबालदा थाजगे थौरांबा हौजिकना करिगी नोंबालदा थाजगे थौरांबा करियवानो पंथौ करि पुक
ꯄꯨꯛꯆꯦꯜ ꯀꯧꯕꯒꯤꯅꯤ ꯑꯄꯣꯛꯄ ꯍꯥꯏꯅ ꯐꯣꯛ ꯐ꯭ꯌꯨꯖꯟꯅꯦ ꯏꯁꯩꯁꯦ ꯐꯣꯛ ꯐ꯭ꯌꯨꯖꯟꯅꯤ ꯑꯗꯨꯒ ꯑꯃ ꯑꯅꯤꯁꯨꯕꯒꯤ ꯏꯁꯩ ꯑꯣꯖꯥ ꯁꯨꯔꯃꯅꯤꯒꯤ ꯁꯤꯒꯤ ꯏꯁꯩꯁꯤꯅ ꯁꯤꯁꯨ ꯐꯣꯛ ꯐ꯭ꯌꯨꯖꯟꯅꯦ ꯑꯗꯨꯒ ꯁꯤꯅ ꯇꯣꯉꯥꯟꯕ ꯇꯦꯁ ꯑꯃꯁꯨ ꯑꯣꯏꯔꯒꯗꯤ ꯈꯨꯗꯣꯜ ꯇꯝꯖꯈꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯗ ꯑꯄꯥꯝꯕꯁꯨ ꯂꯩꯇ ꯏꯉꯥꯎꯇ ꯉꯥꯎꯖꯔꯒ ꯏꯔꯥꯡꯇ ꯂꯥꯡꯖꯕꯤꯅꯤ ꯅꯨꯡꯁꯤꯅꯤꯡ ꯍꯨꯜꯂꯛꯄꯗ ꯋꯥ ꯉꯥꯡꯗꯕ ꯅꯪꯕꯨ ꯊꯦꯡꯅꯔꯦ ꯂꯣꯟ ꯊꯣꯛꯇꯕ ꯅꯇꯧꯗ ꯈꯪꯍꯧꯗꯅ ꯍꯨꯜꯂꯛꯄ ꯅꯨꯡꯁꯤꯕꯁꯨ ꯈꯪꯍꯜꯂꯦ ꯀꯜꯂꯛꯄꯁꯨ ꯐꯥꯎꯔꯛꯂꯦ ꯊꯃꯣꯏꯗ ꯍꯨꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯕꯒꯤ 이hul세 ನಂಗಿ ನರಾಲ ಐಗಿ ಇರಾಲ ಐಗಿ ಇರಾಲ ನಂಗಿ ನರಾಲ ನಂಗಿ ನರಾಲ ಐಗಿ ಇರಾಲ ಐಗಿ ಇರಾಲ ನಂಗಿ ನರಾಲ थागचरी इसाइजे सोलो ओइनजु इचलगी हाइतारे अखोइना सिदा उच्चब ngamdragasu हाइतारे अदुबु खुदोल मतेग मोम तंबिरंबा हाइनि हालतने थागचरी अदुगा ओजा विमसेन ना हाइबिरकपसे ngasai इसाइजे पोइरेसना लैमयोन मणिपुर कौबी लमनुंगसी हैना तौबा इसाइजे मति अमतंगना हाइबिरकी ममांगिदा ओजा बेदवती की इसाइदो ngasai करम्बनो कनो तौद्रेना हाइबिगिबदो अदो सिगी इसाइजे ओइना मति अमतंगना हाइबिरकपा दो सिजे खुदोंग चागद्रा mayek simaki oinadi kano khangzare du sigi ozasina ozana haibire se kanglei sana pumayol laimayol na tobodo manipur sana laimayol na tobo isai se oiga doira aduna ingonda sigi poirei hairak pasita ko ha ha tai tai khar khar tarak pasidi hoi hoi manariba hoi jingmi tami horak pham phurup kayagi itin pham hoi manipur sana do oidodi mali adune aina si mati amtang kudol tambiba yagadra poirei sanada oina hairakre haitare okay adudi kudong kitang cha da boy taragadi okay mathangda lakchaningi se akhoi hauji hujik se MUC da leiriba haitare Manipur University of Culture da leibani aduga folk ki oina hujik se tammi bani haitare ichal ado tungda hujiki aim and ambition je kari kari leibiri matungda kari kari tawbiningba ichal gi punsi da haitare sigi matang du kitang thambiramo aigi tawning base oining budi oining bu ngatane dane dubo loinmak oibadi yaroidabanina aduna aise wakhal yam sigi matang sida aisibu karino kamaina kai oidoino aisibu kana mayam su changjal matam su manguraga haibadi matam mangna tamuraga changjal lorakanda karambana oidoino haisi khanba matang sida ingonda yamna wakhal je yam haidi leitadabam oigibado pura oigi haidi amagi su hairakpadu ju amazu hairakpada ingonda di mu mayam du phangchun lubagi ama haurakibado na changirtondagi mathang mayam je okay hoi adu maya lakhibane adu hoji ki matam sida tauna hoji sida haitare isai amakak fongba matamda release tawba matam mayam na khangna bo honarakpadani ko isai amakak release tawba mathau tareba adu matam mamangai gi dauna isai je audio ngata da cassette amada tara mama panama haina tawraga tawbi adudi natre hojik sinamu isai puthok toini audio khak puthok pasina jo mu sumu yadaba album video album mu namdragadi ado video album je mamuk tawge haikandadi amuk mayam ko adugi adu oidoine ba hoi adu hairabada oidoine aduna adudugi effort sidi sengna family background dagi di tasengna ngamjadebo ko ngamjadabana maram oiraga tamaga dum adi ozasing nungsibidana marakta ai thengnabidana ozasing sponsor tawbiraga ai tawbiri singse si singse ai gi tawbi ozasing sina ko
ado akoina tawraga puthokjaraga sumai tawba haibasidi ngamdabanina aise tambadi tamjanjare aduga maraksida aina mo khallaga ngasai gi general line se tamure aduga hoje music tamuk tawra ise akoi Manipur University of Culture se 2019 dagine bako aduda 2016 dagi haudorak kibani ba ado ai adu dasu saye na ba kay am leigri poni master abdagi hapta yada hapa hoi hoi adu su leigre adu aina mo khalle o academic ki line da su sima tawre hauzik se tamini na thaina sai tamba jagoi tamba sai sakpi bu jagoi sabadu haidana leiramba kai dawna doino kain hairamba gi pot sing do saaga kara admaina leiramba do hojikti sijigi su oiba academic da su yamna chawba mafam mama su pirakadawrabanina kalakadawrabanina haina khalle aduga mosi jimu aise tamba changam dai jang aise on khalle aise jagoi da changadra isai da budi hore ado matami sai da changadra folk da changadra sankirtan da changadra department se yam thame eba Manipur University of Culture haibanina culture gi performing arts sing gi department amamam loina phajana nakhai sing na thami banina changam dai si da aise ahan bada target se hek loi baga aise kaino tawrameba change na haitare dance academy do chu changin da job loiraga adu ai comment tambajiga pura phanga aise pura phangjan narameba change na aise apply tawre khanbagi selection audition sida department se changmu se aise karamba changdoino na khallaga matam da ingoda guideline pibina ba SCC department si tamdoini sidana si tamdoini kain haibase haibiningai guide che ingonda leigidaba aduna ithandana yaurakanda wakhal je amna tamwaja kamain tawni kan adu department se changkan sida aise sankirtan department da ko marakta aise luhongbagi isai ai akhoigi oja akhoi mamang oja iramani da aise khara tammaga chatleba ko dui matam sida chatpasida luhongbaji ojan puthokpidana khara tawre aduda sankirtan department changagi oja sina tamu haina changa kan sida hambada yaure oja singkina matam da nupi su ai thanda oigi angang su oina department dugi da subject se pung cholom ga yawi sainga tawiga haisa aingonda mu ema isai tambane laga pung su pungsi bo ibu kamai thindoino gaina khangdribagini ko haise khanga kanda adu macha ama changdraba yadraba mo oirameba aduna adumaina khalla kansida aise tokre ki wadagi haitare haidi mayam do ubada haitare oja jing duna hairak paduda khandi khallaga kona thang nupi da matam da angang iwoin ai thanda changbada oja sing sina adaidi aise kidana asana to eduma drop tawreba aduga kona thang graduation loiraga neba aina pra khanba yaba khalluraga aduna aina khalle aduna aigi family gi condition jina di smai tawdana aibu smai puthoktana si smai na chauna tawraga mayam khangna tawba haibasi madi ngamdrabani na ngamaroi ko aise adu ai tamjanbadi ai tamjangani ai amani ama mai singje oja singji marang naga ai kanna hona dana ai tamjanjagani aigi laibak sina leire aigi platform ai smai tawraga na aigi laibak adumaina oijarage adu natabada somnakan line da aigi ngamjabada aina so inba ngamjaba adagi na hairaga ina sumaina BA music se ansilaiza mu folk ta mu ai folk ta na intawjari se music sida jo ani thoiba khoi department sida classical hindustani maga folk music amaga folk music um khale sim khanbe matang na jani ko aingon da tawdai se war khalje aduga khallaga ai heng master ga hanga ga sumaina PhD ga tawjaraga ai do phajana line sigi line sida ngam phajana honaraga somlom da oina ai je academic ki line career ma khak ai semage performer oina oibado so ai marak sida honari ngai marak sida ai adum honagani performer ma platform ma phangna badu jo hona na scholar oina jo aigi academic line jai sumaina hona jage haina ai adumaina changjagi bane aduga folk ta in ondhari sina kamaina no na haikanda khoigi Hindustani classical se yaudaba yadi sem sakuma tamda chume mangondagi sariga ma hauba khuding mak loi mak se sai ma hardi sariga ma stan se ko sijine ba my foundation je not sai sa azu khunung sai sa azu isai haibagi foundation je aduna classical Hindustani sida oibase sisina aina mukhale haibadi somnakalom South Indian lom ko somnakan India romgi asomdana hena chatlaga tamubaduna hena
ꯑꯗꯨꯗ ꯍꯤꯟꯗꯨꯁꯇꯥꯅꯤꯗ ꯑꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯔꯒ ꯇꯝꯒꯦ ꯍꯥꯏꯔꯒꯗꯤ ꯀꯥꯏꯅ ꯑꯩꯅ ꯈꯟꯕ ꯑꯗꯨꯗꯤ ꯉꯝꯃꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯍꯥꯞꯀꯠꯂꯛꯑꯒ ꯇꯧꯔꯤꯕ ꯃꯤꯁꯨ ꯌꯥꯝꯅ ꯃꯁꯤꯗꯩꯁꯤꯗꯁꯨ ꯀꯌꯥ ꯍꯥꯏꯗꯤ ꯈꯪꯅꯗ꯭ꯔꯤꯕꯀꯣ ꯈꯪꯅꯔꯒꯁꯨ ꯂꯥꯏꯟ ꯇꯣꯝꯗ ꯆꯪꯉꯒ ꯇꯝꯐꯝ ꯑꯃ ꯂꯩꯔꯦꯀꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ ꯃꯇꯝꯗꯨꯒꯤ ꯁꯤꯠꯁꯦ ꯌꯥꯝꯗꯦꯕ ꯁꯥꯇ꯭ꯔꯁꯨ ꯌꯥꯝꯗꯦꯕ ꯑꯩꯈꯣꯏ ꯕꯦꯠꯁꯁꯦ ꯑꯗꯨꯅ ꯕꯦꯠꯁꯨ ꯌꯥꯝꯗꯦ ꯑꯗꯨꯗꯨꯅ ꯆꯪꯉꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯊꯤꯒꯠꯂꯒ ꯃꯌꯥꯝꯅ ꯈꯪꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯗꯅ ꯑꯆꯧꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯍꯥꯏꯗꯅꯀꯣ ꯐꯣꯛ ꯁꯣꯡ ꯁꯨꯝꯕꯁꯦ ꯂꯩꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯤꯖꯔꯞ ꯇꯧꯅꯤꯡꯕꯒꯤ ꯑꯩꯉꯣꯟꯗ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯊꯦꯡꯅ ꯌꯥꯝ ꯊꯦꯡꯅꯅꯦꯀꯣ ꯂꯥꯛꯏꯁꯦ ꯌꯥꯝ ꯊꯦꯡ ꯂꯥꯛꯏꯅꯦ ꯍꯣꯏ ꯊꯦꯡꯅ ꯂꯥꯛꯏꯅꯦꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒ ꯂꯣꯏꯔꯒ ꯍꯣꯏ ꯂꯣꯏꯔꯒ ꯃꯇꯝꯗꯒꯤ ꯐꯖꯅ ꯆꯠꯂꯝꯃꯒꯗꯤ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯊꯦꯡꯅ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯆꯪꯖꯔꯒ ꯁꯣꯝꯗ ꯇꯝꯖꯟꯒꯦꯕꯨ ꯍꯥꯏꯔꯗꯤ ꯆꯍꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯏꯆꯜ ꯌꯥꯝꯁꯨ ꯅꯧꯔꯤ aduna dum tamba yagini aduga mayam ama haitareneko haidi hojigi chalna haibi gi beta yamna aina di kaitare yam pamjagi ba haitare as a performer amoina su aina struggle tawringai matam sida performer oina su adum ai honage plus scholar amoina su ai ngamna ba honage ga haise si yam nungai ba haitare ta ba yam nungai ja ba yam inspiring oiba adugumba wakhalona ma chalna thambire yam nungai jai aduga sai haibire singsida ki ba yade ki radi mai paklaroi ki ganu ga na haibire I haidi puning sontha ba haidi keno matam da every khoi gi isai ma fonge isai do album da yorok ba haidi album oina phong ba music album oina phong dragadi hauji kandi chat ba haitare ne adu mong da so mong leiba aduna adumak taw ba haiju in terms of lakh ta changi ta seng na dum hairaba da haitare aduna seng na dum hairaba da aduna adugi capacity su leijada ba haitare ne ko leiriba mayam sida adubu hoti honaningba duna maram oiraga scholar da changiba haidi tammiba si mangaire si ni inspiring haise inspiration haise aduna yamna puning thawganingai oi koi yengbiriba singna ichal america bu hena phaba amadi magi tungda lakadoriba adugumba future sida haitare magi punsida hena mai pakpa aduga mana tawge khalliba mangna tawge khalliba khuding makta mai pakpo ohen biu haidana mayam punam tang wis biu aduga ngasigi loinabagi tanjado logjage aduga aroi bagi isai amtang haitare chal na leiringai sida haitare folk ki oina isai am fajabe ichal na khwaidagi pam java isai amtang mayam na yam pam jabi sem tang kutol tambiram se nasai hai gi da roji mastam gi su hai gre mangka gi su hai gre adagi oja bedavati gi su hai gre aduga any isai amtang hai tare aduga thoram masi loisan jana bagi tanja do logjage marakta comment pathokpa nanghogdaba seng waro viroi karam bai sai kudol tambi gani nasai de di sai di mayam sai adu last ki hoina hai tare last ki hoina se loktak sai thai sai dagi ai sakjage isai se soka tal da sakpai isai ne adum mayamna sum hena kaman oina sum tanabdi tanaba isai ne hoi ai khudol tamjage ha khoi no yengu ne yengu ha khoi no yengu ne yengu ha de khoi no yengu ne yengu look mayek sai ngon da jamu mayam yam du gi jamu na ba je ta thoe ai swai na hai je ai je ama ai ko tam jai hoi hup no na na te lun li balam se kaure sulup chari balam se ningol pukning hunu ja pukning na je ha khoi no yengu ne yengu lam le na thang ching jao ni sing de sat pi ching thau na lei rang na kari lan du na singel na kari lan du na thau du nungai ma thak ta lei rang na chui na ken ba ti
Ningol pukning honuja pukning nungoli ha khoino enguni engu Thajari ngasigi matam se kamdang hogi bage di khangau dre adu matam se ham sang na low lerame adu mayamna ngasigi comment pibirak pasing haini hartana thagachari punsida mai pak boy view peni ning thousam na habirak pa joya habirak pa phajabang akta sakla I gain habirei mayam punna haitare cholgi punsida hena yaifaba oibiu haidana Helen Devi punsida tauge khanba punamak mai pak pho oibiu haibirei Thank you. aduga chomlen thoi tungi punsida hena mai pak pi singer ama oibiu tauge khanba thabak tauba ngamba mai pak pho oibiu na haibirei Thank you. Thagachari ngasigi tharom sida koina thangja khudingi Saturday khudingi thamjariba surgi tanthada ANOUBA KHONJEL haibasida koina ngasi koigi Diamond TV gi studio da America ga unaduna wari saba aduga hojik mahaki punsida haitare amadi tungi punsida mahangna khanjaba plan kayama aduga hojik tamlibi aduga isai hojik performer oina su dum khara dum chatlaba aduga bai chal aduga masagi isai video album ani aduga group ta dum khara su leiraba aduga bai chalni yaw sang nang na ba su ojik isai project khara leire okay yaw sang nang na ba habisi taki week sida su dum daboni kawoni ga sakpad ani puna sakmina ba isai azabi sogi music makhada tawraga aduga oda sanjoy gi mayekta amazu hojik project se lore thadok kadaba trailer di thagat khare yausang da thadok pi doira toisa yausang yaudringai da thagalan yausang da amaga sung thagana we project hojik dai duna solo da yausang nang na ba thadok kadaba sina aduga hantaki week sida next week da sidesha di hojiki kaboni ga iga sakmina ba isai se kaboni na su act tawe aduga ithoiga ani puna ekto mina bai sai ne andu su kudo mayam da zik ado video album oina su lakadoi ne aduga jiki Gurumayim Boni Sharma ga ichal siga sakmina ba haitare America ga puna sakmina ba aduga amuk yauksangi matam sida muk solo oina haitare solo oina amasu lakadori ba aduna mayam puna ngaimina si hena phaba adugumba kare punsida mai pakpa hena ichal na tauge khanba haitare tongan ba punsigi leiriba tongan ba adugumba kaitare yet khaiba thingaiba mayam simgi marak sidagi haitare lit khatpa ngambiba aduga pungning hanthaba tawbidana hotnariba duda ajiki university daga tamdana hojik honariba as a scholar amoina aide dum yaura dongni haitare aide sumaina khangi haiba se chal americana sumaina khangi haiba che dum akoi ningjang dona leiraga dongni aduna tungdasu hena mai pakpo oibiu haidana Diamond TV gi mo chinjeraga nabung aina haitare wish pizari Thank you ibong thagachari aduga Diamond TV yengbiriba singda aroibada kari wafam thambiningi habiramse aroibada asigi hek hobadagi na program sibu mityeng tabiriba khudingmak pusu amukasu hana ai khurumjari mayamna nungsibidana adagi aina sub kanna hona jaraga mayamgi seba tawbasu ai ngamboi jage mayamna su aibu pukning thagat pi mayam su thagat pi re amka so hana su thagat jari adu matung tarak padasu aigi sumaina puthok rakpa khudingmak ta su mayamna thagat piyo aibu nungsibiyo haibase thamjage ichalgi tungdala pa project kaya da hena faba hena yai faba oibiu haibasi ga loinana ngasigi damakta de Diamond TV midiang tabiriba surgi tanthada meng tabiriba khudimok pus aroibada Santosh Sharma na kurumjari